Akasani Imphal Nolini Devi na pau pajari ahan bata maruiba pau Manipuri tha sigi tara tare tagi sahi tara nipan tagi nipu mari pau pagi manungda leiba mioi singda COVID-19 ki vaccine kapa huragani Mukhyamantri N Birena hairi Raija sida ana layeng ki oxygen ki awat palai handanaba sarkar na kana hunari Manipuri hoki bapung kunmari da khwaidagi yamba chang oina mioi chatet kuntaruk nauna COVID positive oiba thengnaki aduga mioi tarataruk siki Leibak asiki PM Kisan Scheme ki beneficiary koti mapan makai henbagi nipan saba installment Pradhan Mantri na release okre amachung Leibak asida hoki bapung kunmari da COVID ki anaba lak ahum lising ni phumari hena naba phaki baga loinana naba pharakpagi sang sa damar phum loi dasmi manga sino yaude Leibak asida COVID-19 ki laizat amuk hana sandorakiba asigi yenglaga section ba watpagi thawong sing tokpina ba hajari COVID lagi ngakthokna ba section thawrang khudingmak ngakna satpiu aduga ahan ba dose ki vaccine kakraba mioi singna matam sana ani suba dose ki vaccine kakthokpiu azoyangam thoktana ba makhada hajari baniom sing asi ngakna satpiu face mask upiu social distancing ngakna amaga phutaru lamna na lebiu maimit amadi khutsa toina hamdoktuna tarutana na thambiu COVID-19 dagi ngakthokna ba tangai phadaba chana kanglon se ngakni chapina ba Manipur film actress Atina Thokchomna appeal tawratuna hai Mayambu Atina Thokchomna khurunjari nushiraba iraija sing COVID-19 laichat dagi ngakthokna bagi damak aikoi amuk hana jaksin bagi phireb lominasi face mask soidana upiu mi amaga gi marakta phuttaruk lapna lebiu hand sanitizer natraga Sapon sizinaduna khutsa sengna hamdokpiu laichat asidagi ngakthoknaba matam gi oiba lengakna piba tangai phadaba chatna kanglonsing aikhoi khudingmak na ngakna chatminasi section ba haibasina laichat asi changdanabagi khwaidagi pharaba pambaini mayambu amuka hana khurungjari Haujik mapung oiba pau Raija sida sahi tara nipan dagi nipu mari pau bagi manungda leiba mioi singda COVID-19 ki vaccine kapa tha sigi tara tare tagi hauragani haina Mukhyamantri Nongthombam Biren Singna lauthokre miyam da piba video message amada Mukhyamantri na hai sahi kanglup asida kapna bagi tamak raija asida hauji vaccine dose lising kuntha mapan leire sahi kanglup asigi manungda leiba mioi singna vaccine asi kapna bagi tamak mobile app www.cowin.gov.in natraga Arogya Setu app natraga Umang app da register tawsinaba Sibirena hairi sahi tara nipan dagina sahi nipu mari phau ki manungda leiba si laiba mande numitagi sida kapa hauragani tawbadabu masigi sida kapa si hanadagi Government of India ki Ministry of Health ki www.cowin.gov.in sigi website sida or Arogya Setu or Umang hai bese da hanadagi koi lokho kada login tawkanda moi ki registration tawkanda adagi madu masung ni da tirapani ji Manipur ki oina mioi 39000 ki dose ekoi da pirre and haiba hana already log torba register torba enroll torba mioi sing se koi notice thoksa ani hai message sing asi da moi da information pirre kada ma ki description da le description da koi ka pa hoga bani COVID-19 layang nabagi tamak hospital singda oxygen ki awat pa bayok na diba asiki yengduna yum da leiba oxygen cylinder sing sarkar da dan tawina basu Mukhyamantri na appeal tawri mangna hai asigumba cylinder khudingmak laichat asi phagraba matungda mapu da amuk pithorakani COVID-19 laichat asi mapung phana mayok na naba darkar leba thabak khudingmak sarkar na hotnari hairaduna miyamna mi paiba pokpidana basu Mukhyamantri na hairi Sri Birena Makata na hai COVID-19 laying bagi thabak tawriba doctor sing nursing amadi atai mioi khudingmakta nomagi oina mathang sina lupa changma lupa chamari amasung lupa chamayangkai gi incentive piragani Mukhyamantri na hai atai raja singdagi oxygen cylinder sing pusilak leba gari singi driver amasung handyman singdasu trip amamam gi oina mathang sina lupa lising ama amasung lupa chamanga piragani Raija sarkar na kana honabadagi haukiba sayol khara asida raija asida analai ki lamda sijinanaba oxygen puthopagi sang ningthina hengatlabasu nagaw silchar amasung Dimapur dagi su oxygen pusilapa lepri hainasu Mukhyamantri na makha takhi
हौजिक राज्य असिदा नोंमगी ओइना दरकार लेबा ऑक्सीजन की चांग असिजु D type cylinder की ओइना लिसिंग अमा चनी अदुगा B type cylinder की ओइना सामरी यांखै दा हिंगतले ऑक्सीजन की अवाट लेहंदनबा सरकारना होनारिबा थौरांग की सरुक अमा ओइना अथुबा मतमगी मनुंगदा जिला खुदिंगमक्ता ऑक्सीजन जनरेटिंग यूनिट चिंखलगनी नमित खरनी की ममांगदा राज्य असिदा ऑक्सीजन कंसंट्रेटर यांखै फंगकीबा अदुगी मथक्ता अहेनबा कंसंट्रेटर लिसिंग अमरोमसु नमित निनी की मनुंगदा थुंगलरगनी हाइनसु मुख्यमंत्री ना हाइरी Imphal की रिम्स जेनिम्स अमसुंग सिजो हॉस्पिटल दा मकोई मसागी ओइबा ऑक्सीजन जनरेटिंग यूनिट सिंग लेजरे हाइरदना श्री बिदेना चुराचांदपुर अमसुंग थौबाल डिस्ट्रिक्ट हॉस्पिटल दा नौना थमकीबा यूनिट सिंगचु मथंग तयोलदगी थबक हौरबा याई हाइरी तकिलाइबा second wave की अशिदबी पेशेंट खुदिमक अयाम ऑक्सीजन दरकार लेरकांदा हॉस्पिटल दा उखतपो ओइना उजिवजी अंगारंग बकी चेनरिबा सिलिंडर से कोइदा नोमदा लिसिंग अमा तनी डी टाइप प्रोडक्शन ओनली 800 का पुथोको अदगी सोम द बी टाइप का 450 प्रोडक्शन 250 का पुथोको सुमाय तबना जम तौरपदगी कोई ऑक्सीजन से मपान की लेरो मरोइना खाम की सांगबो मेंगा टाइप तौरकांदा अमदि दिमापुर की लेरिबा सिगर टाइप तौरकांदा कोई मोइदगी 24 आवर नुंदाम अहिंग हाइब्रिड मोइदगी अवात चिंजलकांदा कोई पब्लिक की डिमांड से मिट तौनबा की होनरी कोविड लाइना थेंगनबदा सिजिनरिबा मेन पावर की मतांगदा मुख्यमंत्री ना हाई दरकार लेबगी मतुंग इना हौजे कॉन्ट्रैक्ट बेसिस दा डॉक्टर चनी कुंत्रा अमसुंग नर्स चाम हमपुतरा निपान थबक तौरी श्री बिरे ना हाई चिंगी जिला संगदा अथुबा मतंगी मनुंगदा अयनबा एम्बुलेंस सिंग सुपीरगनी लाइचत असि लक्षिनबा पुतना होनमिनरी हायदुना मुख्यमंत्री ना मियामदा कोविड-19 बुमी पाइबा पोक्तना अचेत थाजबगा लुइना थेंगनबा अपील तौरी SOP सिंग मपुंग फाना ngakpa matam chana layengba amadi sexual thorang paikhatpa haibasina virus asi thengnanabagi amata ngairaba pambai ni hainasu mukhyamantri na phungdokli tabiriba pawasi akasbani Imphal dagini Manipur da hokiba pung kunmari da khwaidagi yamba chang oina mioi chatat kuntaruk nauna covid positive oiba thengnaki aduga mioi tara taruk siki rajya ki haksal bibhag na ngasi numidang wadam thokiba cherol amada hai हौकीबा पुंग कुनमरी दा मियोय लिसिंग अहुम चनी कुनमापन टेस्ट तौबदा चाचत कुनतरुक पॉजिटिव ओइबा थेंगनखी मसिगे लुइनना हौजी कोविड की अपुनबा पॉजिटिव केस की मसिंग लिसिंग कुनसा निपान चहुम कुनिथोय सुरे नौना पॉजिटिव ओइकिबा सिंग अदुदी इम्फाल वेस्ट तगी सनी मलफुतरा इम्फाल ईस्ट तगी सनी बिष्णुपुर तगी यांखै तरेट चुराचांदपुर तगी निफुमापन थौबाल तगी निफुनिपान कक्सिंग तगी कुंथा हुमदोय नोने सेनापति अमसुंग उखरुल तगी तरामाथोय Sandel amasung kangpok bidagi mga Tamenglong dagi mari amasung Ziribam dagi anini Hariba matamasigi manungda COVID positive oiba miyoy tara taruk siki Madugi manungda khwaidagi sangwang na Imphal West dagi mapan Imphal East dagi mari Bisnupur dagi ani amasung Churachandpur dagi amayauri Masigi luina na COVID-19 positive oiba siki bamigi masing Sangwa yangkhay ni khay suri मना मसिंग सिंग तगत तगत केंगना होम डिलीवरी की खुथांग दा मियाम दा फंगनबा मुख्यमंत्री अनबिरेना ngasi मोमा मार्केट मोबाइल एप्लीकेशन लॉन्च तौखरे एप्लीकेशन असी www.momamarket.com दगी डाउनलोड तौबा यागनी अदुगा अथुबा मतंगी मनुंगदा गूगल प्ले स्टोर दगी सु फंगनी हारिबा एप्लीकेशन असी कोविड-19 की लॉकडाउन मनुंग असिदा मियामदा मखोइगी नोंगमदा सिजिनगदबा मना मसिंग सिंग फंगनबा मुख्यमंत्री की मीटिंग मखादा राज्य की डिपार्टमेंट ऑफ हॉर्टिकल्चर एंड सॉइल कंजर्वेशन की मणिपुर ऑर्गेनिक मिशन एजेंसी मोमाना पुथुकपनी तोंगान फार्म सिंगदगी मना मसिंग सिंग अदु मोमा की मखादा थबक तौरिबा फार्मर्स प्रोड्यूसर कंपनी सिंग लेगनी अदुगा मधु संजन थोंग अमदि अतै मफम सिंग लेबा कोल्ड स्टोरेज अमसुंग वेयर हाउस सिंग थोंगनी मतुंग द मसी रजिस्टर तौरबा मार्केटिंग एजेंसी सिंग द चोइन योनबगी दमक येनथोकनी अदुगा मियामना एब असिगी खुथांग द तौरपा ऑर्डर अदु युम द थिंगनी हानकी एमएलए आरके आनंद हाई कोविड-19 मतम चाना यामना थुना पाक सना टेस्ट होरोगदी नाइन नादे खंगदोक्तुना मियोय क्यादा पाकदगी कनबंगमगनी नाउरिया पाखंग लाकपा केंद्र की मफम खरदा राज्य की हक्सेल विभाग
CMO Imphal West amasung mafam adugi club singa punna COVID-19 test tawthopagi thauram yengsiladuna RK Ananna ida kapagi thabak ningthina kumang yangsina changsiliba makai COVID laina tagi ngakthopang ngamgadaba maramna ida kapamasing hengathannabasu api tawki BJP Manipur Pradesh ki laikhidraba President Professor S. Tekendra aroiba mathomangam ngasi ayuk Bisnupur Jila ki Nambol Sawal Lekai da pangthokre Maduki mamangda mahaki haksang adu Imphal Municipal Corporation gi akhanaba kangbu amana mahaki pokpham de purakhi Maduki tungda Mukhyamantri Nongthomba Biren Singh BJP Manipur Pradesh ki President in charge Usam Devena Lusing duna dolgi thongmi singna aroiba oina luchingba asigi maphamda ikai khumnaba utki Professor Tekendra ne laikhidabada Manipur Vidhan Sabha ke Adhyaksh Yumnam Khemchan Singh Works Mantri TSP Soje Lok Sabha MP Dr. R.K. Ranjan Kendra ki Hanagi Mantri amasung Manipur ki Mukhyamantri ki Advisor Thongnausam Chauba Singh BJP Nungba amasung Hairok Mandal MLA Singh T.S. Radhesyam Singh and Loken Singh Naga People's Front Communist Party of India Republican Party of India A Manipur State Committee Manipur People's Democratic Front Democratic Bharatiya Samaj Party Manipur State Committee United Front Manipur BJP Senapati District SD Morcha BJP Manipur Pradesh ki President Lanjai Gai Kamai amasung BJP Tamenglong District na jingbana tamoi chokna awaba phongdokli Paugi marik thatna aten break ama Hojik miyam na mayoknariba laina laisat COVID-19 ga mari lainana hospital da chatpagi mahutta isa-isagi yumdagi doctor singa online da tathok tasin yanana bagi damak e-sanjeevani OPD ayuk pung 10 dagi nungthil pung mari phawba nongmaijing amadi suti nataba numisingda kudong chaba si thamjari yumda self isolation tawduna lairiba covid patient sing yauna miyamna e-sanjeevani OPD da telephone da wari watai sanana bagi damak smartphone natraga computer laptop tablet sing internet ki matengna OPD doctor singa tananabagi kudong chabasi lobiyu hen akupa marol ki damak 038524411233 da paubi paujin jariba state mission director national health mission Manipur Akisbani Imphal dagi pau tabiri Lebak asina masigi sakti amati kathokpaga loinana corona ki laichat maithiba piba ngamgani haibagi thajaba Pradhan Mantri Narendra Modi na phongdokli Bharati asigumba luraba tanpham asida ningba kaigataba lebak amanati hainachu Pradhan Mantri na hairi Lebak asigi lawmi koti mapan makai henbada Pradhan Mantri Kisan Chanman Nidhi PM Kisan scheme gi makhada beneficiary singda nipan chuba installment pibagi virtual loina pangthokiba thoramda wangangbada Sri Modi na hai COVID-19 ki laichat manung asida su lawmi singna lebak asigi damak pothok sing puthokle law singu ki lamda anoba technique kaya puthokpana maram oiduna makoi gi pothok lesin bagi sang khwaidagi wangna record oirakliba adugi matang da palladuna Pradhan Mantri na hai Punjab amasung Haryana ki lawmi singna ahanba oina direct transfer dagi kanaba phangba hore Sri Modi na hai PM Kisan scheme asi lebak asigi laidama lawmi singi oina di yamna kanaba phangba scheme ama oire Lebak asida hoki bapung kunmalda COVID ki anaba lak 3,9,000 hena naba pharakpaga loinana naba pharakpagi sang sada marfuhumdoi manga sino yaure hariba matam asigi manungda lebak asida COVID ki anuba case lak 3,9,000 hena thengnachi hauji lebak asida COVID ki active case lak 38 hena leidi hauji phawbada COVID ki anaba punna mioi koti ani 1,9,8 hena naba phakre Haukiba pung kun marida COVID ki anaba lising mari si ki baga loinana leina asida ki si ki bami ki masing lak ani lising humpuni toi chahum taratare chure loisi lakpada COVID-19 dagi ngakthok naba face mask uppa puttaru laksana leiba khucha mati maimi taru tanana thamba haiba achamba thawong ohum asi ngakna chapinaba amuk hanna ningsingjari aroibada maroiba pau amuk hanna Manipura tha asigi taratare tagi sahi 19 dagi nipu mari phawbagi manungda leiba miyoi singda COVID-19 ki vaccine kapa hogagani Mukhyamantri N. Biren hairi Rajya asida ana layeng ki oxygen ki awat pa lehandanaba sarkarna kanna honari Manipura haukiba pung kunmari da khwadaki yamba sang oina miyoi 4,3 nauna COVID positive oiba thengnaki aduga miyoi 13 sikhi Lebak asigi PM Kisan scheme gi beneficiary koti mapan makai henbagi nipan suba installment Pradhan Mantri na release daukre amasung
लेबाक असिदा हौकिबा पुंग कुनमरिदा कोविड की अनाबा लाख 3,40,000 हेना नाबा फकिबगा लोइनाना नाबा फरकपगी चांग 4.2 दशमिक 5 यौरे